ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤꯗ ꯃꯁꯤꯕꯨ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ. ꯑꯔꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯥꯏꯍꯟꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯉꯥꯟꯕ ꯃꯍꯥꯛꯅ ꯊꯤꯕ ꯂꯩꯆꯤꯜ ꯍꯣꯏꯕꯨ. ꯉꯥꯟꯕ ꯍꯣꯏꯁꯨ ꯒꯥꯔꯤ ꯑꯅꯤꯗꯅꯤ ꯊꯤꯔꯛꯂꯤꯕ. ꯉꯥꯟꯊꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯥ ꯑꯗꯨ ꯂꯩꯆꯤꯜꯒ ꯍꯤꯌꯥꯏꯒ ꯊꯨꯡꯅꯔꯅꯤ ꯈꯟꯕꯗ. ꯄꯨꯡ ꯑꯗꯨꯗꯤ 6 ꯇꯥꯁꯤꯜꯂꯛꯂꯦ. ꯉꯥꯟꯕ ꯁꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯕ. ꯃꯈꯣꯏꯅ ꯂꯣꯠꯅꯤꯅ ꯂꯣꯠꯂꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ. ꯔꯥꯖ, ꯅꯪꯒꯤ ꯐꯣꯟ ꯄꯤꯔꯣ. ꯔꯥꯖ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯤ. ꯊꯥꯅꯤꯜꯅ ꯃꯊꯟꯇ ꯑꯃ ꯊꯧꯔꯛꯄꯅꯤ. ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈꯤꯕꯗꯨꯗ ꯃꯥꯁꯨ ꯈꯥꯝꯃꯤ. ꯉꯥꯟꯕ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯀꯣꯜ ꯇꯧꯏ. ꯍꯜꯂꯣ, ꯑꯩ ꯈꯪꯉꯤꯕꯣ? ꯅꯨꯄꯥꯗꯨꯅ ꯀꯅꯥ? ꯔꯥꯖ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯉꯥꯟꯕ. ꯕꯣꯁ, ꯈꯪꯖꯍꯧꯗ꯭ꯔꯦ. ꯀꯩ ꯂꯩꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗ? ꯅꯪꯒꯤ ꯋꯥꯆꯞꯇ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯈꯤꯕꯅꯤ. ꯃꯁꯤꯕꯨ ꯐꯪꯅꯕ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯣ. ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ. ꯑꯣꯀꯦ ꯕꯣꯁ. ꯉꯥꯟꯕꯅ ꯍꯥꯏꯈꯤꯕꯒ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯊꯤꯕ ꯍꯧꯈ꯭ꯔꯦ. ꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯂꯦ. ꯉꯁꯥꯏ ꯃꯥꯅ ꯌꯦꯡꯈꯤꯕꯗ ꯂꯩꯆꯤꯜꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯕꯅꯤ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥ ꯐꯣꯟ ꯍꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯂꯤ. ꯉꯥꯟꯕ ꯊꯤꯟꯊꯗ ꯂꯩꯆꯤꯜꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ. ꯇꯅꯨ ꯇꯞꯅ ꯄꯥꯏꯔꯛꯂꯒ, ꯉꯥꯟꯕ, ꯆꯦ ꯂꯩꯇꯤꯌꯦ. ꯅꯆꯦ ꯐꯣꯟꯗ ꯍꯤꯌꯥꯏꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯒꯅꯤ. ꯑꯝꯇ ꯄꯤꯔꯛꯑꯣ. ꯇꯅꯨ ꯍꯤꯌꯥꯏꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏ. ꯌꯥꯔꯕꯗ ꯉꯥꯟꯕ? ꯌꯥꯔꯦ. ꯊꯦꯡꯛ ꯌꯨ ꯆꯟ. ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ. ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯤꯗ ꯊꯥꯔꯒ ꯂꯣꯀꯦꯁꯟ ꯌꯦꯡꯅꯕ ꯍꯥꯏꯈ꯭ꯔꯦ. ꯊꯤꯟꯊꯗꯦ ꯂꯣꯀꯦꯁꯟꯗꯣ ꯁꯠ ꯍꯥꯏꯔꯛꯂꯦ. ꯉꯥꯟꯕꯅ, ꯌꯦꯁ, ꯂꯩꯆꯤꯜ, ꯅꯪꯗꯤ ꯑꯩꯒꯤꯅꯤ. ꯀꯅꯥꯒꯤ ꯁꯣꯏꯕ ꯌꯥꯔꯣꯏ. ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯑꯔꯩꯕ ꯊꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ. ꯍꯤꯌꯥꯏꯁꯨ ꯒꯥꯔꯤꯗꯣ ꯄꯟꯂꯦꯐꯝ ꯂꯩꯇ ꯊꯧꯔꯤ. ꯂꯩꯆꯤꯜꯅ, ꯍꯤꯌꯥꯏ, ꯑꯩ ꯋꯥꯔꯦ. ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯈꯪꯗꯦ. ꯊꯥꯎꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯒꯅꯤ. ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯀꯟꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯂꯥꯛꯀꯗꯕ ꯂꯝꯕꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯞꯂꯒ, ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯪꯕꯨ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ. ꯊꯧꯔꯝꯕ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ. ꯉꯥꯟꯕ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯤꯅꯣ ꯏꯃꯥ? ꯈꯪꯗꯦ, ꯍꯨ ꯊꯛꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯆꯤꯟꯗꯒꯤ ꯊꯤꯟꯕꯣꯡꯁꯨ ꯑꯣꯔꯦ. ꯏꯃꯥ, ꯌꯥꯝ ꯊꯨꯅ ꯆꯦꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯣ. ꯅꯪ ꯂꯥꯛꯄ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯌꯦꯡꯉꯒꯦ ꯏꯃꯥ. ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯁꯠ ꯄꯨꯈꯠꯂꯣ. ꯀꯩꯝꯇ ꯇꯧꯔꯣꯏ. ꯃꯃꯥꯗꯣ ꯀꯞꯂꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ. ꯁꯈꯤ ꯄꯦꯟꯅ ꯅꯣꯛꯂꯒ, ꯑꯩꯉꯣꯟꯗ ꯍꯧꯋꯦꯕ. ꯑꯩꯁꯨ ꯁꯥꯊꯤꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯃꯣꯏ ꯈꯪꯗꯦ. ꯉꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ. ꯀꯣꯜꯗ ꯁꯈꯤꯅ ꯃꯃꯥ ꯁꯥꯔꯒ ꯇꯧꯔꯛꯄꯅꯤ. ꯉꯥꯟꯕ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ. ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯂꯩꯆꯤꯜꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ. ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯒꯠꯂꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯔꯥꯖꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯅꯝꯈ꯭ꯔꯦ. ꯉꯥꯟꯕ, ꯅꯪ ꯂꯩꯆꯤꯜꯕꯨ ꯊꯤꯕ ꯆꯠꯄ ꯌꯥꯔꯣꯏ. ꯉꯥꯟꯕ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯔꯥꯖ ꯇꯞꯅ ꯅꯣꯛꯂꯒ, ꯉꯛꯄ꯭ꯔꯥ? ꯃꯥꯅꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ. ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯃꯤꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯍꯤꯌꯥꯏꯒꯤ. ꯅꯪꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯨ. ꯁꯨꯞꯅꯒꯤ ꯊꯥꯅꯤꯜ ꯅꯠꯇꯅ. ꯑꯗꯨꯕꯨ ꯊꯥꯅꯤꯜꯁꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯦ. ꯚꯤꯗꯤꯑꯣ ꯀꯣꯜꯗꯣ ꯇꯧꯁꯤꯜꯂꯤ. ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯏ. ꯔꯥꯖꯅ, ꯍꯣꯏ, ꯀꯗꯥꯏ? ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯄꯥꯟꯗꯕꯗꯣ ꯁꯛ ꯌꯦꯡꯒꯦ. ꯅꯨꯄꯥꯗꯨꯅ ꯊꯥꯅꯤꯜꯕꯨ ꯎꯠꯂꯛꯏ. ꯃꯃꯥꯏ ꯃꯃꯤꯠ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ. ꯐꯨꯕꯒꯤ, ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯒꯤ. ꯉꯥꯟꯕ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ. ꯔꯥꯖꯅ, ꯅꯪꯒꯤ ꯐꯤꯕꯝꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯇꯥꯔꯦ. ꯋꯥꯔꯧꯔꯣꯏ. ꯔꯥꯖ ꯉꯥꯟꯕꯕꯨ ꯅꯣꯡꯃꯩꯒꯤ ꯃꯅꯤꯡꯗꯨꯅ ꯁꯨꯗꯠꯈ꯭ꯔꯦ. ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯇꯔꯪ ꯆꯠꯇꯨꯅ, ꯅꯪ ꯃꯥꯒꯤ ꯃꯇꯧ ꯀꯔꯝ? ꯔꯥꯖ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯒ ꯃꯄꯥꯟꯗꯒꯤ ꯅꯣꯡꯃꯩꯅ ꯅꯝꯂꯛꯏ. ꯍꯤꯌꯥꯏ ꯑꯆꯝꯕ ꯅꯠꯇꯦ. ꯅꯪꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯕꯨꯂꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯣ ꯍꯤꯌꯥꯏꯅꯤ. ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯀꯤꯂꯔꯅꯤ. ꯃꯥꯅ ꯂꯩꯆꯤꯜꯕꯨ ꯄꯨꯔꯤꯕꯗꯣ ꯅꯨꯡꯁꯤꯕꯩ ꯅꯠꯇꯦ. ꯃꯥꯕꯨ ꯍꯥꯠꯅꯕꯅꯤꯅ ꯄꯪꯕꯥ. ꯉꯥꯟꯕ ꯃꯤꯍꯨꯟꯗꯣ ꯀꯟꯅ ꯆꯣꯡꯈꯠꯂꯛꯂꯦ. ꯔꯥꯖ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯑꯗꯨ ꯂꯣꯏꯅ ꯀꯥꯞꯊꯠꯂꯦ. ꯑꯗꯨꯒ ꯉꯥꯟꯕꯗ ꯇꯝꯂꯛꯂꯒ ꯇ꯭ꯔꯤꯒꯔ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯣ ꯃꯔꯦꯡ ꯆꯠꯂꯛꯂꯦ. ꯈꯪꯍꯧꯗꯦ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯔꯛꯄ꯫
Nganba thedok hobana palhodre, garigi mingseldu oina kaire. Ras mapanda lekhibana, mana khudong chabe hena fangre nganbadagi. Amuk hanna kapnaba tawrakpada nakandagi thausilakpa gari amuba amana ras puthomkhre. Adugi tanja adu lauraga nganba kumtharei. Ngasai thaurakpa gari adudagi nupa ama yamna lemna kumtharei. Loya yamna tapna nganbabu yenglaga. Nasana nasabu kalle, nasa kaktani khaliba wakhalda aranbo oigani. Mi amoina khunai asida leirabadi amaga mating pangnaba haibase tangai fadabani. Nangbu nungsirubai kanbadi natte. Mi amu oirubagi migi mating adudi tawjabani. Hairamlaga kadaida chatlibano garido thauduna chatkre. Nganba Rajki manakta changsillaga. Namtha, nangmakna. Aina nangmu mafamsida hatuklambada kanana su karisu hairoi. Adubo, nangaigi matam amagi marupni. Phone do piro. Raj pide, nganba Rajki pocketta humjillaga phone do lauthoklaga ngasaigi mi khaiduda video call tawi. Mi singdusu yam thuna paikhalai. Nganbana. Thanilbo khudakta thadorakadabani yam thuna. Thanil karmaningduda leiri yamna wana miduna. Aikhoidi kaigi thadoktoiba. Nganba noklaga Rajki saktamdo uhalei. Thadoktrabadi noigi Ras aina hatpa tabani. Nupasingdo pakhatna. Ohoi nganba, akhoi thadoage. Phone dudi thamde Thanil makhoina thadorakle. Magi garidagi kumtharaklaga nganbagi manaktamna ngamboi ngamdaboi chilakle. Nganbasu Thanilbu ngakpiraga. Nganba misingduda onsilaklaga. Gari ama yam thuna thozilo. Nupa amana gari ama makhoigi manaktamna thozilai. Gari aduda kakhalak Thanilbusu phasana tonghalle hairaga thauduna ngasaigi location du tamna lagle. Yamna lapnasu chatkhiramle. Nganba phanglaroidra khanbada yamna warakle. Adudi hiyaina lechilbu puribase nungsibagi natte hairabanina karige. Magi phasababu mano iningbagira. Natraga kari maram leibagino. Somda lechil hiyaida lesilaglaga. Dahiyai ay wari. Kadaida no machanglaga oina leirasiba. Yengasi leiba yaba mafam. Somda numidang aduda tano lechilgi phone dudagi loyada amuktangdi khanna tawjarai. Adubu loyadi phone ado mayumdo hundoklamlabani. Tasingna loya magi punsido karisu leidra khalaklaba mikupdo oirakle. Hingbagi mahaw ma karino haiba khanglaktre. Magi asa pumnamak manglaklabana ma karido thong amagi mathakta khamlaga ichel iraw kholga loinana cheliba turel aduda yenge. Aibo sirane. Puzade pakhatna machada call tawbada imungdagi oina khonglakpaduda loyagi phone ado number save leitaba ama miss call leiramba duda puja tawsilai tanu tapna. Dada ai lale. Puja pakhatna bema loya do leitene. Ma phone handoklamlaga kadaida jatkharbano khangde. Thokhine. Magi kadasu mixel gayam kairamme. Imadi yamna pakhatle. Phatanungda amuk thoktanane. Tanusu khangpre khangna. Ha, asengba ruima. Hoine. Tanu phone do kakthatlaga mapanda thoglai. Nganthoigi activa adu thoduna kadaidano khangde. Masu karina puba maikaida adumak lagle. Loya ising aduda muni yengduna. Aigina haibada karisu tamlamdraba. Nangjarakpaga kaibana hanba igi manglanse. Mathang amukana kaihandanaba amata ngairabu upaide. Hairaga makhasu tarakhidre. Tapna thong adudagi chongthakhinaba hotnarakpaga yamna nungsiba manasu yamna tasaningba adubu amukhana taba phanglari khankhiba khonjel aduna kaurei yamna thuna nungsina. Dada! Loya wakhalna khangdana khonjel adugi maikai amuktang yengjarai adubu mitmangda pitana milu animak thumatlabi nupi aduna mabu yamna warauna yengjaramlibadu ure. Adubu ma amukhana tanu mahaki saktam yenglari khankrabana maning onthokre. Tanu changsilaklaga loya mahaki makhut adubu magi makhut aduna chena paisilaklaga tapna nason pikna hairei. Chenminnasi ichel amatta oina satminnasi lekhol amatada panminnasi upal amatagi hui oina.
Makha tapna taree. Changlabasu minungda ngaibiramo ihakbasu. Thake khallabasu hu adubo nakhutmakna aibu sinbiramo. Thawai thage khallabasu aibu hana hatbiramo. Ichilsina haijaba ngamdaba nangbu nugsibagi ichilase. Dinkrasano ichil mangonda. Chaibiru na chindu na pena. Na chebu nugsi khangna. Karige aibu nugsiribano haina. Ikai khangdabi namai pandabira haina. Adubu ngasi nangi nakhutta pairiba aigi khutse. Matam chuppadasu paijaba ngamhanbiyo nangna. Loya mamito amuktangdi chena usilaga kauri. Naubi. Loya tanubo makut ani makchangduna chena konsilaga kaplagle. Naubi, dasa kari hayo haibano. Adugluba kisida, aina karamna thoo haibano. Mafamduda lapa nupa amana urare, nupado hiyay kisu marup oiraba male, hiyay da kol tawari. Tamo hiyay, loya haibra nangi yeknabado. Asida nupi amaga yamna yengbada hinadaba mawngda layre, adoklase haibra. Hiyay thoramba gari ado khamlaga kumtharaklaga, nakan oirap changsilaga tapna hairee. Iham thuna mayrabai bising horaga kainakalo. Achauba mi amabu maithiba bige hairapadi, magi akoibada leiba macha sing ado adu hana losilamba dabani. Nupa aduna noi damo. Phone ado thamkibaga video nammi tawribado aduga leikai adugi electric tower aduda nungna khingi. Mayam thokpiro oktabi phare mayam thokpiro. Lauriba khonjel adu tabada tanuga loyaga fatfat handoknei. Mayra paibi singsu mayra sangda phamambana loina chenthoknarei. Nupa aduna asigi nupaga nupigase mayam phau lambi soroga sida yamna tukachaba lamcha chatlamme. Loyaga tanuga chenabasu taude makoina karisu lande khanbana mayam ado makoigi manakta yumsilagle nupi amana. Nakoi ani natai nanaura. Loya tamna duma khumlei. Nate. Nachin nanaura. Nate. Adudi asuk thenglakan sida nakoi ani na mafam sida kidawrambano ha. Tanuna. Ima. Tadase thawai thana bu hodarambade aina kanjabane. Sengle ko. Nupa aduna phone adu puthoraklaga. Adudi si kainu mayam. Nate. Hayeng somga ichai susingna matau tamnaradi kamaina tawni. Aina lauramdrabadi sidagi henba kayane tawrakadori base. Nupa adu nata makoi mi manga taruk hiyagi mi yauramli. Laubu khongba horakli. Mayam kainakatse asigumba sajase mayumda maina jasarusani. Wakhal khanba ngamdaba makoi kharaso hainarakli. Katlase kainakatlase. Nupi kharanasu haijari. Tawragumsida warning ama piragane thadokhrase. Tanu su pakhatna. Tada, aikoini chatlaurasi lao ba, ai kizaye. Mayamdo unsilaklaga nupa nupi aniduna haijaba amatta tada namdana kainakatkre. Tanu di kaple. Tada, ai chichega mamaga na hatlaniye. Ai soidana inthokpiraniye. Loya sutapna tanubu themjilai nupi amana. Chatlo. Nakhoigi ningma thunganbirabanina ne, chatlo. Loyaga tanuga so tamna hugalaga tanugi mayumda hana lakli. Tanuna haizaman baday. Sumangda leplaga tanu makoldo nikna yamna pakhatna. Ma, che. Makoy so tumda lerambana chenthorei. Taramlibado bada nganthoi sauna. Karino, nang natawraga lakli se. Nang oktabali jasatluraba. Tanu kaplaga. Che, moina aikoina haizaba amatta tabidabane. Nganthoi sauna. Pabungna khangadi nang soiroi. Aikoigi leikaigi misu khangba nate. Yumda kaim tawdaba saraga lehuro. Chena hairibase nangi phanabane ton. Tanu loyada mamituni yenglai. Memchasu loyabu maya oiba pamlabasu. Maida ki haibugum thoklani khanna. Nachena hairisina chumgadaba phagadaba malini nangbo. Loyasu tanuda yenglai. Nganthoi thina loyado oina onsilaga jeri. Noi nupase karamba mino haiba ai chapchana khangli. Nayambasu manaramni haiba dum khangi. Manafamsu thoina. I marini kaino. Nangna inaw buso idana. Hairaga loyabu nganthoina khupangna thazile. Nakhoigumbada asuk chamjarbi inawse phiba yabra.
Nangna inausina chamjabagi tanja lauduna phaba natro. Chitkhra chalo. Yumsidagi. Adubu inaudi thanamo. Loya thamoi ado mingselna kring haiduna ken khibagum loina ken khre. Masa sauradi maching fatte. Tanuda tamni yenglae. Tanu su tapna loyaga michana bangamda haire. Dada, ai pabung buki jaye. Ai lehorage. Ai bu waruranu dada. Nangsu chalo. Pabung do yamna. Haiba loijungai loya makoi anida sirakpa. Sanari pareng ado tanugi ngsamdage pathadat kre. Aduga magisu thadatlaga lemaye duda mama leitaba potsakum thadakre. Tanu milu anido pirangduna thumbi henjulakpana. Leiriba miyam ado amata fauba mayek singna uba fanglaktre. Wa amata nganglamda loya mafam adudage yamna thuna thokre. Nganthoi changsilaklaga sanari pareng ado nitkhai tawbada tanuna khamlaga checho masi matangdi nanawna thamchinjarage. Tanu famtakhraga sanari singdo loina khomjile aduga manungda pusinkre. Nganthoiga mimchaga su manungda changlakle. Somdana kamdawre nganbi yosilakadawre yamna sauna gari adu thorakpana ubasu phanglakle. Thenglaba ahing aduda naitumda thoriba gari ado nganba kana thawgalaklaga gari aduki mamangda faina khamjile. Gari adusu brake khangfa fakhe nganba kumtharaklaga oi yam thuna kumtharo. Gari ki thongdo tamna hanglaga pakhatpa amaga loinana thak thak niklaga kumtharakpa ahal adu ubada ma gari adu onari haiba khangle. Nganbana ipo ailale mi ama oiraboi khalluri. Ahal adusu tapna kakhatkre. Nganba gari do asum thorakle upai leita. Asum thorakpana mangda tapna thoramba gari adu urure. Handakti soiraroi khangladuna gari do kana thawgatkre. Yamna hena makhoigi mamangdage. Hiyaina kaino kok chapro asigi gari siba. Hairaga lechilda tapna yenglae. Lechil mamit lauthoklaga da hiyai thomniye. Hiyai su mamangda fat yenglae. Gari ama faina khamjiladuna leiramle. Aduga gari duda hudi litpa nupa ama ngatharaga leirame. Yam phajana uba phangde. Hiyai gari do khamkhraga kumtharae. Kanano lambi se thalise kaigino. Nganba tapna aibu khangbidraba. Lechil su kumtharaklaga munna yenge. Uba phanglakle nupa adugi saktam. Lechil yamna sauna. Nganba nang ingonda kayam yetninge. Aigi lambi thado. Nupi amana mayum thadoklaga chelakpa harise. Nangbu kayam hinaramlaroi, nangbu kayam pamamaroi haibado nasana khango. Nupa amana nukshiba magidamak tawbada ngamoidaba kaisu leitabani. Nangbu nuksibaduna ngasi aina fataba mi amakom namangda leplibase. Angauba, hinchaba, nang yam thuna aigi lambi thado, oktaba. Hiyaina nganba lambi thado. Nganba noklaga aise nangbu phaba laklibani. Nang asigi latest killer asiga leibaga hinchaba iga leminabaga khanani hena fai nachinduna hayo. Nangonda mase latest killer ne haibadi kanana hai. Nangnine latest killer de sono chuba. Hiyai di khangpre khangi wahai aduda nganba handakti kari amata makhadarakta prap changsilaklaga lechil ki makhut ado tapaire. Lechil makhuta satuklaga khupakna thajilae. Lisabi amagi makhutpu tarai painabu sohotnari. Nangdi minatiye. Sadagi suina tamthiba jibani nangde. Hiyai chungsilae nganbana hiyai bu laktana kaukhe. Aduga pendaba mayam ado fudoklaga mabu taptakai fudarae. Hiyai ingakta ngaire. Lechil sensilaklaga nganbu bu inthoklaga makhut macha aduna nganbagi mathabakta khutumdu tasilaga thajile hanjin. Nang jatho haibane hingchaba minungsi khangdaba. Jagat ki leiriba phataba wahi pumnamak pakchakre nupa mahakta. Nupi mahaknasu hena pakchahanbani. Lechil bu maningdagi makhut amana tapna naton mayada rumal ama thangjilaktuna mensinkre. Lechil ngahakti muklamlaga laimaida haithakre nganbana. Bhai nang sidi. Thanilna naina narso nangbudi soidana chena pawaloi. Chalo sidagi sum chatlaga mi thadaba chingama leibani. Aduda lechil bu puraga lehelo. Khangpuksang macha ama saleramgani. Aikuina thabak suba chatpada lainaba sakibani. Asidi aisenaramlage.
Nganba thanilbu harauna kolamlaga Fazana lehoroko. Ai soidana lakani. Matam kharadi nupi asibu lotlukhige. Thanil mamonta mangnokdakle nganbasu lechilbu chingadu tamna purakle. Gari thona nganba manakta tumliba nupi adubu yengi aduga tamna solei. Aina tawbu khudingmak nangna lana launaba machak ngakta oirari. Oibasu tabani. Aigi tawsisu kharadi hakmankre. Adubo nang maga leirabadi nangba mukhanna uba phangkhidabasu yai. Aina nangbu nuksina mangonda kathoklambasu yai. Kathokpasu nungshibani. Adubo fattaba mangondadi aina nangbu thasaroi. Asum thaurakpana chingkhong aduda gari do khamlaga lotpa yaba mafam thirei yamna songba mapa amada thauchilaklaga gari ado khamlamle kanana su udanaba mawongda aduga lechilbu pamkhatlaga aduk ngamkhraba ching aduda nungsibagi maichakna henmankhibana thangduna pukhatlakle nganba wabana sor fawba honma ngamlaktre makhong adu fawba thangba phasana thoktrabani adubo magi nungsibadi mangba yaroi khanduna adumak thanglaga karakle somda surina ahing adu tumdre magi phone da thanelna call tawrei Ima nganba lechilbu chinkre. Namit kharadi lerakadaba male. Namdana nupiduna ihalakadauri. Rina pakhatna amukne police naga phaba khotpa tawdana ne aidi yamna kijai ko Kaigi phaduino de ima. Mahanamiso alamanate. Nupi ama phabaibu kaino. phare yam kuina de lerakanu haikro phone da thamkhibaga Rina machado ansilaklaga nanaum pana ngamli bema Princelana ngamdrade mi ekhoi nauni dana Lupana. Kari warino ne. Nacha nupadi. mama na buhoida numit mangani muk leiruni haye hairaga mama macha ani do michi fatfat khatnei loya sumayumda youtube ta khai thakchilaga lakle puja machada sauna cherei nang bu kadai da chatluri bano ima hoide kayam pakhalamgani nang khangdabro Loya tapna. Thabak. adubu kari thabakno haibanida Thabak haibasida kari thabakno haise kaino. Aina chatningba chatpada noina panabagi matam loirabane. hairamlaga kakhatkre kallida nungsi mahaki mayai mamada nongmata hangatna khumdaba mahakna ngasidi mamada hangatna khumlamle puja so ngakni yenglaga lehawe nganba lechul mahakpo asum thanglaga lakpana uri khangpok macha ado yamwana pukhatlaklaga lechulbo pusilaklaga yamna motpa famung ama leiribadu ubada nganba lechulbo nakanda tapna thamlaga kanthokle aduga lechulbo tapna hifalle aduga masu lechulbo yengduna makhada tapna tumthakre amotpa aduda pungdi ayaurabane pung numidangi ani henkrabane hawbada ngairi lande changbada ngairi lanbungda adubo asukpa kaya kapningba kayadi yaukre sathira kadauri lande watli tamthiba langi saruk ama karamba tamthiba thodok amok thoklakadauriba maithire loya mahakte haujik lechulgi oksanda saruk yagadauriba misak ase supnagi mama hiyai nganba khakta ngairakle kuireroi hiyai mahaksu maithiba